reality hai taragadi chingkhong chingya da machu tere ke phiram pairam da jaga da minute tra dang lambi mangu da mange mi du ki sora baton namba yar bani hai base masi pop pop tan le bani sangari phonsi khong village forest ki phom mani kilometer jang lakse bani tumukhong haina khangnari ba mafam asidani Sisian Forum Peace Committee ki maikai dagi khun ngak leba isinau singi damak ta award apa khara da warasu mateng oina na ba haidun hai koina budun laksari ba si khongchat si ekoi yogdaba yadi haidun laksabani Porque line para isso foi uma leva. Satina manga da ni. man uri ba sing sidara ba kuki khulleri sa ase tangkul khune ba sigi mangdu uri ba sing sigi mathak tane kuki khulleri sa krom da sigi makhas da khul maming doi hang hudre hꯧꯖꯤꯛꯀꯤ ꯂꯩꯕꯥꯛꯀꯤ ꯊꯣꯛꯂꯤꯕ ꯏꯔꯥꯡꯁꯤꯗ ꯋꯥꯅ ꯇꯥꯔꯤꯕ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯈꯔ ꯍꯧꯈꯤꯕ ꯃꯦꯒꯤ ꯇꯥꯡ 15ꯗꯒꯤ ꯃꯇꯦꯡ ꯄꯥꯡꯉꯛꯄꯁꯤꯡꯗꯨꯒ ꯑꯩꯈꯣꯏ ꯃꯔꯤ ꯂꯩꯅꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕꯁꯤ ꯇꯨꯃꯨꯈꯣꯛꯀꯤ ꯈꯨꯟ ꯉꯥꯛꯆꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯗ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯈꯔ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯆꯕꯅꯤ ꯁꯦꯡꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯑꯋꯥꯅ ꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯀꯌꯥꯝ ꯀꯨꯏꯅ ꯁꯨꯃꯥꯏꯅ ꯈꯥꯡꯈꯤꯗꯣꯏꯅꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯤꯑꯣꯏꯕꯅ ꯑꯩꯈꯣꯏꯅ ꯃꯃꯜ ꯇꯥꯡꯅ ꯂꯧꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯀꯌా ꯑꯃ ꯃꯥꯡꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯐꯨꯒꯠꯄ ꯉꯝꯃꯔꯣꯏꯗꯕ ꯃꯇꯝ ꯀꯌా ꯑꯃ ꯊꯥ 9 ꯍꯦꯟꯅ ꯃꯥꯡꯖꯈ꯭ꯔꯦ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯁꯣꯛꯂꯛꯀꯗꯕ ꯃꯌꯥꯝꯗꯨꯗ ꯑꯩꯈꯣꯏ ꯈꯨꯟ ꯉꯥꯛꯄꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯁꯤꯁꯤꯌꯥꯝ ꯐꯣꯔꯝꯅꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯆꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅ ꯍꯧꯖꯤꯛ ꯁꯔꯀꯥꯔꯗ ꯍꯪꯖꯅꯤꯡꯉꯤꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗꯤ ꯍꯧꯖꯤꯛ ꯏꯔꯥꯡ ꯑꯁꯤ ꯍꯧꯖꯤꯛ ꯂꯩꯉꯥꯛꯇ ꯌꯥꯎꯕꯤꯔꯤꯕ ꯃꯣꯏ 10ꯁꯤ ꯈꯥꯏꯗꯣꯛꯈ꯭ꯔꯒ ꯑꯩꯈꯣꯏ ꯂꯩꯍꯧꯕ ꯌꯥꯡꯈꯩꯁꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯅ ꯇꯧꯔꯤꯁꯤꯗꯤ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯑꯋꯥ ꯑꯅꯥꯗ ꯃꯇꯦꯡ ꯄꯥꯡꯖꯕ ꯈꯛꯇꯅꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡꯁꯤꯗꯤ ꯀꯃꯥꯏꯅ ꯂꯣꯏꯁꯤꯟꯁꯤꯒꯦ ꯍꯥꯏꯕꯁꯤꯗꯤ ꯃꯈꯣꯏ ꯌꯥꯡꯈꯩꯒꯤ ꯃꯅꯨꯡꯗ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯁꯤꯁꯤꯌꯥꯟ ꯐꯣꯔꯝꯗꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅꯁꯨ ꯍꯥꯏꯖꯔꯤꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯉꯁꯥꯏꯒꯤ 50 MLAꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯈꯜꯂꯒ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯁꯤꯁꯤꯌꯥꯟ ꯐꯣꯔꯝꯒꯤ ꯔꯤꯀ꯭ꯋꯦꯁꯅꯤ tumukhong gi isinau sing loriba thodang sing se khoi taseng ne kai khumnajai ngasi ma yam asengba reality haiba taragadi chingkhong chingya da machu tere ke phiram pairam da jaga da minute tra dang lambi mangu da mange mi du ki sora baton namba yar bani haiba se masi pop pop tan le bani masi ki phim si kohondragadi akhoi tangai phadana manipur sidagi maitai mut ki bi phim da leire aduna sigumba mut ki doroba phim sibu kanana honaba da tumukhong isinau sing loriba thodang se awang thak da Sisian Forum Peace Committee ki maikai da amuka ra kai khumna utchari